Ma'am, masih na tagat sa gadaw ba video asi ay gawin na di ahan mo sa video ni aduna soy nga miyaw gasu mayam na comment box ta thata biro hay biro kadai da kari soy ri habdo adudi hoji video si horse No, 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 no. 실합니다. Hello guys. ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯈꯪꯅꯕꯒꯤꯗꯃꯛꯇ ꯕꯦꯜ ꯑꯥꯏꯀꯣꯟꯗꯁꯨ ꯆꯪꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗ ꯄꯩꯁꯥ ꯇꯤꯡꯗꯕꯅꯦ